Makal Makal Manipuri. Pau tabiribasing amadi yingbiribasingbu aina pau parake tabiyu haijari ahanbada maruiba pau nungmai kanabada nungmai ani tahore bazarda bom tangkhai ama lerammi amadi yena khada man tharamba phare pau thandokna pijari ngara nungthil pung thenga kanda chingni haina chingdaba mafam amada LSP party haibadi lekai gi suningdaba party ga police ka akanna mawongda nungmai kapnabada LSP gi maikaida nungmai ani tahore haiduna police ta report torokpadagi police chauna thiba humbagi thabak chathari nungmai singdu hek phangbaga makhatana kapna khigani hairi Manipur gi achauba kathel ama oriba bazar sida shakti leiba mi ama pokhaibada bom ani sire ngakpigani shakti leiba bom ama pokhaibada mi ani sire ahum hingdre hairi ngara nungtang santosh kauba nupa ama gi yumgi yana khada mafam chadana man tharamba nupa ama manga konana phare farba mioi adu toilet custody thamkhre thaudo asibu yaningdaba phongdokladuna all Manipuri toilet kanba lupna khongjang kaya changsinkhre Loktak Park ki porom sing amadi eco park ki ngamu sing lamgi wahogagi khutthoknabada Loktak ki porom taro eco park ki ngamu nipan sire siriba singdu kharai gi mukka thamkhre postmortem gi damak kyata sinakhrani pau marakthana ten break amatang egi sundrang pau gonang nungde ne ha kaino chumi kaino gedro gedo edo boy nungde bonang sida hinga tomning isku to wana ijara dun de gedo gi kaino misi misi oi phare yare nung jati edo like to pa subscribe to kri ya da kai ma tawtre to kari gino ham da na thabo da na kali kaino misi break ki matung trano ukchari ngara nungtang thabal chopam da khana chaina bagi thodok ta license kan pai ba mioi amana nongmai kapada maruna nongmai kapada mi maruna panduna nongmai ama sire ngakpigani nongmai maruna panbadagi mioi ama sire siriba mioi adu nupara nupira khangnabagi damak Facebook da thagatchari ngarang toti payep kaibada lamdam aduda leiriba kakchingi khun kaya ising thumjin khiduna chawgi awaba mayoknare masida manak nakpada leiba upami singda relief camp saduna awa ana taduna laifam leitraba singbu changjapam piri masida kakchingi ningthau tera kakchingna haying khoi tongduna nongthaktagi chawge phibam yengsinbaga loinana awa ana taraba singda ching chini kaya idomcha Elizabeth ki dukandagi huralaga yongen thakre ngarang ayu pung yamnana yum amagi gate yamna sakti leiba alu bom tangkhai ama leirme hairi alu bom tangkhai du police na soi ngam jawduna lokthokre hujik chanabagi pau hujik chanabagi pau khara pijari ngarang chanakhiba 2021 World Cricket Tournament da warakta bon kansin khibadagi thiba khangkhire maram asina matam kaktana yethokre awang lekai da numittar ne chumna chutharakli ba yen kauthatnabagi masanada mukok mathang taraba sing makhoi basel amuk kauthathangadori ngarang pangthokhiba panjab competition da jem sanaba nupa amabu chahi chani ga hum suraba hanuba krokchang amana ngamkhibagi mana oina karimta pikire hojik ai ngasai ki pau pijari ngara nungtang pungte ka mini humpuga mathoi tabada ai ngasa onaba kholai adu yakhire aduna ai ngasa gi pau kaim leiti aroibada maru oiba pau muka na pijari numikana bada nungmai ani tawe bazar da bom tangkhai ama lerami amadi ina khada man tharamba phare aroibada mayabu amukan kholamjari